ngasi phongke ba tongan pawsi singamadi social media dagi lokachaba pawsingi update pijari ahanbada maru oiba paw Churachandpurda Kuki Jo Singhe achoba mifam ama pangthokpada Kuki MLA amata saruk yakhidre Thado Kuki gi leader Michael Lamjathang Haukip na Liangmai Imphal Market ta saruk yakhre Kanglepak apunba kholaw gi update ka loinana Indian Army singna Myanmar gi territory lanchillaga NSCNKYA gi camp ta drone strike chathakre manga hatkre Karen National Liberation Army na khudum chalamba Karen state ki maru oiba singi saruk ama military junta singna loksinkhre indigenous pillar ki matangda khangdana ngangliba sing lepi yu haina Donyai Sel Hongsana Hongdorakli Muibhagi Loinabi Pakhaw Muiba Yauna Advanced Team Manipur da thunglare IM gi Alto Kelonser Muiba Dimapur dagi helicopter na Ukrulda ngasi thunglaragani Community Reserve oina laukthokpa Kuki gi Maikei dagi yaningdaba phongdorakli case sing tha taruki manungda loisinnaba khangankre mahairoi lup taruki maikei dagi akanba drive chathakre muibabu harau tayamna okpagi banner amasung hoarding kaya paksana thekre jingmi tamigi nusi marida lanna sandokle basing maithi bapirasi haina athobana phongdorakli mapan ge lebak singda kulai thadokpada bharatna makok thonggal lebak ama oina bakkanna honari haina PM Modi na phongdokre Hojik Pau Sandona Pijari, Matam Karagi Mamangdagi Pangtokani Tauraga Pangtoktana Lakiba, Churachandpurda Kuki Jo Singhi Achoba Mifam Amada, Kuki MLA Sing Amata Saruk Yakidre, Mamangda Taugani Leplarga Pangtokpa Ngamdana Lakiba Kuki Jo Singhi Achoba Mifam Aduda, Kuki MLA Amata Lakidabani Hari. Kuki MLA Sing Amata Lakidabada Kuki gi CSO Sing Amadi Kuki Student Organization Sing na Pin the Bogal Loinana Akanba Wapam Sing Tamkre Hari Makha Tarakpada Liangmai Imphal Marketa Thado Kuki gi leader Michael Lamjathang Saruk Yakre Kangleipak Apunba Kholaw na Asumna update piri Burma gi news update tawbasina Kuki refugee singi thamoi kaiba haibudu oire makhoi gi khwaidagi asawbini rebel singda siba yawbasi Kuki ngakta ayamba oirebanina makhoi ikaira male haina asumna phongdokli Indian Army singna Arunachal Pradesh ki lonaba Myanmar gi territory da leiba NSCNKYA gi camp ta ngarang numidang waram akan bomongda paksana drone bombing chathaduna attack tawkre attack aduda lalolop asigi senior leader ama yamna tamthina chokle aduga mahakki bodyguard ahum yauna kedar manga sire hairi pawsina makata na hai Indian Army na attack chathakiba NSCNKYA gi camp Asi handakta ikui kuidana thasigi tara tarukta Myanmar ga lonariba Arunachal Pradesh ki Sanglang district ki manung chanba Manmau da leiba Assam Rifles ki company operating base COB da attack chathakibada chenaba lup adugi kedar sing sangjapom lauraga leiriba mafam amani hari Assam Rifles da attack chatharamba NSCNKYA gi kedar sing adu mafam aduda leire haibagi akhanaba paw ama phangbadagi ngarang numidang waram akanba mongda pak sanna drone bombing adu chathakibani maduda NSCNKYA gi camp adu chauna amang ata thokpada natana lup asigi senior leader ama yamna thina soki aduga kedar manga laikidabani hari Indian Army na NSCNKYA gi camp aduda paksana drone bombing chathakiba adugi matangda Indian Army gi maikeidagi official oiba confirmation amata phangbadi leitri adubu high level intelligence ki source amagi matung ina advanced surveillance capabilities sing maru oina precision guided bomb sing sijinaduna attack adu chathakibani hari panba yabadi thasigi tara tarukta NSCNKYA amasung Alpha I gi apunba team amana Arunachal Pradesh ki Chalang district ki Manmau mayada leiba Assam Rifles ki kemta akan momongda attack chathaduna chauna amang ata thon khibagi thodok sing leikhi Myanmar gi update ta Burma gi military junta na haukiba nungaijing numita Thailand Myanmar border da leiba hana Karen National Liberation Army KNLA na occupy toramba singi yamna maru oiba jaga ama oiriba Karen state ki leke kaw gi maru oiba jaga ama mapung phana loksinba ngamkhre military junta na hariba jaga asi mathakta singi maru oiba post ani amasung park amasu khudum chankhre hariba mafam asi Mandalay dagi kharom da kilometer 13 rom chatlaga leiba mafam amani leke kaw hariba mafam asi Japanese Nippon Foundation gi matenga
loinana inkumja lisingani tara mangada lanjena duna leiriba miyamgi century ama oina establish tawkhibani mafam asi inglisingani kunma thoida military junta na ku tawkraba matungda lanjelakhiba political leader kaya amasu changjafam lauribani hariba mafam asi mamang sahigi lisingani kunmari gi october thada current state ki lalolu KNLA amasung masiga chatminariba alliance singna military junta gi makutagi mapung phana capture tawduna control tawduna lakhibani makatana military junta gi maikedigi mafam asi amuk hana loksinaba phanakan honarabasu matam sangna loksinba ngamdana lakraba matungda hokhiba nomaijing numita jaga asi mapung phana loksinba ngamkhibani mafam asi loksinaba honabada current border guard force na base tawba yamlaba military junta gi force singi mathakta military gi air strike artillery amasung suicide drone gi support single loinana rebel singi mathakta akanba attack adu chathakibani attack aduna maram oiraga mafam aduda hana leiramba miyoi lising ahum rom saphagadaba mafamda lanjena kre hari makatana military junta gi maikidegi Rakhine gi state capital oiriba Sito gi wangmada leiriba front line position sing loksinabagi damakta ahenba force kaya amasu thajinkre military junta gi maikidegi mamang sahida Arkan army thengnana ba honabada Panajun township mayada leiba Tugai kraba thong ama amuk hanna nongna semjil labasu yamna kana honari hariba singasi mapung phana semjin ba loiraba matungda military junta gi maikaidegi air support ka loinana front line ki jaga asida attack chatharakpa yana lei hairi Songbong kabui khunjau da yungliba indigenous pillar asigi matangda khangdana ngangliba singlepiu haina UIPO khoibu mairo Kauta Taugi President Donyai Sel Hongsana Thadokpa Chirol Amana Hairakli Chirol Asina Hai Songbong Kabui Khunjau da Yungliba Yek Salai Leiba Puruk Kun Mangagi Ming Hakpa Indigenous Pillar Asi Manipur da Leiba Yek Salai Leijaba Singi Lusingba Singna Magi Purukki Ngamjaba Senkhai Puthoknaraga Yungliba Pillar Amani Masida Kanagumba Puruk Amatana Khut Thingjanpham Thokte Manipur da Bharat Lengaklonda Tendringaidagi Khoibu Haiba Tribe Asi Lisingam Chamapan Niphuma Palgi Jun Tarukta Office of the Diwan of Manipur State Haina Thokpa letter number 2 NG 490695 by 96 enumeration of the scheduled tribe and scheduled caste order gi serial number tara Nepal da scheduled tribe ni haina mayek sengna iri Amuksu lisingani taramathugi September mangada Hill Area Committee Manipur Legislative Assembly Secretariat na Khoibu haiba asi tribe amani haina sak khangbagi T Nengjangkham Deputy Secretary HAC Khuyek Piduna Mayek Sengna iri Amuksu lisingani kunithoi lisingani kulumdoida Commissioner Tribal Development Government of Manipur na piba a report in ethnic graphic on the Khoibu UIPO tribe Manipur adugi matakta HAC Manipur Legislative Assembly na piba report amada Khoibu asi yek salai taret leijaba phurup amani haina palli yek salai adudi charang hongsang dangsa tontang ronglo saka amadi khalingni pillar asi yek salai leiba phurup singi pillar ni masida makhatana chayetnaba pidanaba Khoibu phuruki maikaidegi thamlakli Sahi Yankai gi matungda ahanba oina NSCNIM gi alto kilonsa thungalen muiba ngasi ayuk Dimapur dagi helicopter tongduna Ukhrul district headquarter da thunglaragani mahaki khongchat asigi mangjawnaba team oina mahaki loinabi pakau muiba yauna security guard sing ngarang ayuk Manipur da thunglare team madu ayuk Hebron dagi Kohima fauduna laklaga mau yoksilakhi mafam adugi naga lusingba mayam amana IM gi flag faiduna haraukte amna okhi makoi tadubi toloi lambida Ukhrul gi damak numit yungba aduwaida senapati thadoki bawasina makhatana hai ato kilonser ngasi numit yungba matamda Ukhrul district headquarter da pangthokpa miyam gi mifam amada wang ngangani nungtil gi pung ahum makhai taba matamdana muiba mafam dudagi mahaki pongnapam lamdam somdal khulda chatkani khul adusu mahak helicopter da oina chatkadori nungthil gi pung mari tabadana mahakpu masing yamlaba mafam adugi miyamna haraukte amna okadori NSCNIM gi lusingba Thungalen muiba Ukhrul district ki somdalda chayol amarom laigani mahak tha asigi kunmapal da ayuk pung mapan makhai taba matamda somdaldagi helicopter tongduna laklaga ayuk pung tarada Senapati district headquarters da thunglaragani numit adumaki ayuk pung 13 makhai da public meeting amada wangangani
ꯐꯣꯡꯗꯣꯛꯄꯅꯤ October 18 asimaki nungthilgi pung ama makai tabadana mahak Dimapur gi damak Senapati thadokigani haina official oiba pau amana phongdokli masagi chahi marifu taramathoi suraba nagalu singba asina khulai paibagi ihauda yauduna chahi yankai romgi mamangda mayum thadoktuna chatkibani khunja singna khungangi tongan tongan ba mafam singda poster kaya thetuna muibabu taramna oknabagi thorang kaya tauri nagalu singba asigi khongjat mai pakannabagi pandamda tangkhul phuruki lusing basing mahiroi singi loop civil society organization amasung churchki lusing basingna amato oina khuchamnaduna ukrul district headquarters amadi somdalda muibabu taramna oknabagi thorang lokotpat loikhre tangkhul singna natki oiba fijol setuna taramna oknabasu thorang tauri Churachandpur district ki henglep TD block ki manung chanba Lailong Lamjapao jurisdiction manungda Lairiba maming Lairiba Lailong Espu community reserve oina S Gangte amasung Manipur Sarkar gi Forest Department na laukthokpagi thong asi henglep subdivision da Lairiba Khul Singhi chief amasung chairman singna yaningde haina henglep subdivision chief association na thadrokpa chirol amana hairi chirol asin makata na hai Lailong S community reserve asi sembada masina sokhalaba mari lainaba chief singi ayaba amata lokkiba leite hairi Panduna Ladiba civil casing Tataruki Manungda Loisinaba Supreme Court na High Court Sing Pumna Magda Kangan Kre. Hauzik Lebak Asigi Tongan Mamapam Sing that civil case lak Nepal Point Marfunitoi Panduna Lady Hiramasigi Matangda Justice A B Parbiwala Amasung Justice Pankaj Mittalgi bench na haikre chahi asigi March thadagi hauzik phawbada civil case petition Lising kuntra nipan chatruk marifu manga dispose tokre adum oinamak lebaki tongan ba mafam singda case lak mapan rom panduna leiriba asida nungnangba pokre Supreme Court na haiki miyamda achumba wayal phanganbagi pandamda leiriba High Court na civil casing matam chana loisinnaba thorang lokhotkedabani district judiciary na paikhatpa thabak thoram singdasu High Court na mateng pangsinduna civil case punamak tha taruki manungda loisinnaba thorang paikhatkedabani tongan ba High Court singda panduna leiriba case singi report pikhalaktrabasu Karnataka High Court ki oinadi civil case kaya panduna leiribage haibagi matangda mapung phaba report amata pikhalakpa leitri haina phongdokhi Ningol Chakoba Festival ga mari lainana Mahiroi Loop taruki apunba thomi singna ahumrak suba oina khwaramban kaithel ge akoibada leiriba wholesaler amadi retailer pochai yoliba dukan sing Nagamapal Pareng amadi main road ki nak yeta leiriba businessman natraga trader sing na chalaiba mafam singda yoliba pot chai singi mamal thetana yoningba mongda yonduna miyamda namthak tawribara haiduna akanba drive chathakre drive asiga mari lainana loop taruk asigi coordinator su oiriba MSF ki president Hijam Roshan na haikibada Ningol Chakoba thoronga mari lainana amasung phuruk khudingma ki pangthokliba yamna maru oiba harau kumai thorom naksilakpa matamda potchai gi mamal ka hena wangna yolibasi tokpinaba Manipur Sarkar gi Directorate of CAFNPD na loktokpa potchai gi mamal Thettoktana trader amadi businessman singna aningba apamba mawongda yonduna miyamda awab pidanaba haikiba laikre masigi matangda inspection drive ama chatharagani haina laukthokiba adugi matung inna October 19 da ahanba October 10 da anisuba aduga ngarang ahum suba oina Mahiroi Loop taruki thongmi singna khwairamban kaithel manungda paksana drive asi chathagibani drive aduda CAF NPD na laukhokiba akaknaba nomada changdaba yadraba potchai singi mamal thetana yoningba mamalda yonba dukan sing kaya amasu thengnaraki haiduna lengaki maikaidagi su dukan singda mamal thetana yoningba mamalda yoliba singasi ningthina yengsinbi gedabani haiki NSCNIM gi General Secretary Moibhana chahi yankhai gi matungda mahaki pongnapam lamdam Somdalda lakadoriba asigi damakta Somdal yauna Ukrul District Headquarters ki mapam kayada mahakpo haraute yamna okpage hoarding amasung banner kaya pak sana thetpa hokre luchingba asina Dimapur thadok tringai mangoinana mahaki pongnapam lamdam Somdal khulda chayol ama chupna leiraba yai haina local gi source singna pongdokle masagi chahi Manipur drama thoi suraba
NSCNIM gi lusingba asina somdal khongchat asida asoi angam thoktanabagi damakta tangkhul naga singna tam namna taba kulsing student body sing civil society group sing amasung church sing gi marakta ningthina coordination pinaduna yamna kanna honari ukhul district headquarter yauna somdal gi mafam kayada lusingba asibu oknabagi hoarding kaya pak channa theli Singmi singna lekai da po chai yonba chaliba asida asin rang toriba lekai singna taramna okliba matau asina politician singmi singbu tampak lamda tathi tawoina tawi haina lanna chandokliba aranbani haina takle masagi pangal puthokuna puthokliba khudingmak chawgatpa oina imfalda phurup khudingmaki kaithel hangdokna bkhonabagi tangai fadaba lei haina Takhelambam Laikai Youth Club Sega Rota Pangthokiba Ningol Chakoba Special Mega Liangmai Imphal Market Hangdokpagi Thoramda Mari Lenana Liangmai Imphal Market Committee gi Advisor Khuraijam Athobana Phongdokre Mahangna Makhata na haibada Imphal Mau Kaithel ama hangliba asigumna Liangmai Singisu Tonganba Market ama hangnabagi Lengaki Maikaidagi Hona Haningi Masina Singmi Tamigi Mari Hena Chechil Halagani Haiki Thoromaduda Liangmai Naga Council gi President R Manchundongna Phongdokibada Liangmai Singna Tampakta Khundariba Lamlanba oina khankiba laite hauzik leptana chayol khudingi mafam hongduna pangthokliba Liangmai Imphal Market ki thorom asina hanadagi hauna singmi tamigi mari nakchinba ngamhalle Liangmai singna puthokpa pothok kaya yonpham leitabadagi pat pumduna manglamba sing adu haujikti manglaroi ngasigi oina ningol chakobaga mari leinana ningol singda khudol tawba ngamba asisu hena nungaiba phawi mathang sahidadi ningol chakobogi thorom oina pangthok haningi Liangmai hairiba phurup asi lamdam asida leiriba yellow phurup singi marakta khwaidagi pikpa phurup makhal ama oijarabasu agriculture gi oiba pothok sing puthokna ba honabadadi maru oiba thodang loriba phurup amani Liangmai singna kundariba mafam sing asi lambi thong phattabana makoi gi jaga da puthokliba polam kaya yonpham leitabagi awaba kaya mayok narambadu ngasidi leibak pokpa numit dingi phamliba mobile market asina anokba asa ama pire haiki thorom aduda Liangmai Imphal Market Committee gi chairman KH Singkhai Luwangcha amasung Takhelambam Laikai Youth Club ki president Pebam Bobina Singba miyoi kayana saruk yakhi Imphal Liangmai Kethel phamba aduda saruk yakiba tamaidagi Timothy Kobi potpham phambi amana phongdokhibada mamangda mahak amukta Imphal lakhidri adubu ngasi mahangna makhoigi khulda thajaba polam kaya Imphal puruktuna yonba asida miyamna harauna leibiba asi ubada pokningda nungsiba kapningba ama phawi Tamenglong district ki Tamai hariba jaga asi lambi thong phattaba amadi gari chathok chachingi kudongchadaba kaya leibana makhoigi makhulda puthokliba pothok kaya yonpham leitabagi awaba kaya mayokna duna lakhi adubu market asina makhoigi khulda jaba polam chairam kaya ama yonba phangba asi harawba nungaiba phawi Imphal Liangmai Market asigi damakta ahing nongyaidagi tumda chada singi kudongthiba yaba lambi kaya phawduna mafam asi tamna lakibani adubu mahangna market asi yorokpa matamda Imphal gi customer kayana harawte yamna okpa asida aduki matik nungaiba phawi market asina valley gi miyamga Tona dinabagi kudongzaba ama pibata natana nungsinabagi mari adu hena chechil halagani haiki Sel kharagi damak micham kaya ama hatok pibagi mami ama khunai asida haujik chauna tari loinana Manipur gi haujik oiriba law and order gi phibam namphuda phahanbani haina veteran politician o joina phongdokre wapamasi kakwada leiba mahak masagi yumda haujik oiriba iramdam asigi phibam amadi mihat thina hatok phikraba Dr. Rita gi mihat adubu yaningdaba phongdokpaga loinana Manipur gi puwari ga chagonariba Manipur gi Rajbari thugai kibaga mari leinaba Paumis Singda Unabada Pondokibani, veteran politician na Makatana Hai, Ya School dagi Dr. Rita gi mihat asi akan mongda condemn tawi, Mari Lainaba Singna, Kupna Yang Sinpam Tui Hai Kibagal Loinana, Yumda Nupi Singna Matanda Lehobada, Self Oidriba. Haibagi wahang achoba lakle asigumba thong asina miyamgi mayumda mathanta lehobada akiba phawhalle haiki asigumba phatraba thong chathariba singi mathakta para ama tambifam thoi sel kharagi damak
Jamjaraba Muisingi Punsibu Kaishu Laitana Kanbagi Mong Ama Kunai Asida Chauna Mami Tari Masi Shamdok Minasi Ain Lady Hibasi Aikogi Lebak Asidadi Mami Tade Ain Laitaba Magi Aningba Pamada Adumak Toduna Lainabagi Mong Amada Lainari Masi Labak Tiba Amani Taudo Asigi Matanga Mari Lainabasina Tumina Lisinba Yaroi Asum Aran Tidoksi Maral Labasing Matik Chaba Dandi PC Haiki Mahang Makata Duna Pongdokoda Hauzik Oediba Manipurgi Pibam Asida Law and Order Gi Pibam Asi Pagatle Hariba Asi Pagat Hanba Manaba Honaba Law and Order Ni Nampuda Haiba Yanaba Panba Law and Order Ni Haiki Bharat Lenga ki maru oiba pandamdi Bharat asi mapal lamda khulai thadokpada makok thongba lebak ama oihanba haiba aduni haina Prime Minister Narendra Modi na phongdokre PM na makhata na phongdokpada nongthak kangphal amasung ising lambi hummakki khutchu khulai sing amadi atei polam sing kaya mapangi lebak singda thadokba ngamnaba hojik Bharat na yamna kan khonari wafam asi Goa amasung Karwargi samudra khongbanda INA Bikram Manungda Bharat Navy gi Lanmi Singa Diwali gi Kumhaiga Mari Lenana Pangthokpa Thoramda Prime Minister Narendra Modi na phongdokhibane Narendra Modi na haikibada Brasop amasung Akash Kumba Missile Singi Tobangamba Sakti Adu Operation Sindurda Ningthina ukre Loinana Malemgi Lebakayana Asigumba Missile Sing Adubu Leiba Pamnarakle Hokiba Sahi Tara Asida Bharatna Mapal Lebak Singda Ngak Senbagi Polam Sing Thadokpagi Chang Saruk Kuntra Hengatkre Masi Ngakselgi Startup Sing Amadi Lebak Asigi Masagi Machak Matumtana Ngak Senbagi Polam Sing Saba Defense Unit Singi Honajamanni Haina Harobo Pongdoki Makatarakpa Pauda Aikoi Masel Thajanadabana Chaukat Thorangda Thinthahalli Haina MLA TH Radhechyamna Pongdokre Aikoi Masel Nungsinaba Watpa Amana Amabu Thajanaba Watpa ga Loinana Amana Ngangba Amana Thajadaba Kaya Asina Chaukat Thorangi Tabaksing Paikatpada Thinthahalli Haina Hairok Kendragi MLA Thoksom Radhechyamna Pongdokre MLA gi Local Area Development Fund Lisingani Kunmari Kunmanga gi Makhada Salungpham Kang Yambem Awang Lekai Amasung Salungpham Kang Thoksom Sapam Lekaida Nongna Saba Community Hall Ani Sangaduna Miyamda Khusinabagi Thoramda MLA TH Radhechyamna Mathaki Wafam Asi Phongdokladuna Hai Nungsinadaba Haibasina Negative Oiba Wakal Khalanabagi Maram Chauna Ohelai Maram Asina Ngasi Diwali Numit Asida Community Hall Ani Asi Sangariba Asina Kunai Asida Nungsinaba Haibadu Mafam Kudingmakta Purakpa Oirasanu Mairina Amambabu Ngalhanbagum Apaba Wakal Khanba Nungsiba Haiba Ngakpiba Ngamba Athoiba Lining Ohensi Hainasu Phongdoki Mahana Makatana Amukahai Aikoi Masel Marakta Ngakpiba Ngambagi Thongnana Leiraba Matam Khaktada Nungsinabagi Mapung Phaba Ngamgani Nungsinaba Watpana Kalai Kaigi Chaukat Thorangda Thinthahanabagi Maram Oi Haina Phongdoki Makha tarakpa atopa pauda naha kayabu thabak piba amadi achumba lambida lamjing bigadaba private sector kaya mathau tari haina speaker TH Satyavratana phongdokre naha khudingmak lengakna thabak piba ngamloidabana naha kaya amabu thabak piba amadi achumba lambida lamjing bigadaba private sector kaya lamdam asida mathau tari Manipurda matam kuina chanaba thabak irei laite adubu UNACO gumba lanai organization asidagi miyamna tamjaningai kaya ama lei haina Manipur Legislative Assembly gi Speaker Thoksom Satyavratana phongdokre Palace Compound da leiba City Convention Center da UNACO gi kunmari suba Mapu Kumon Thoram Pangthokhibaga Loinana UNACO College Khongmangi Arts Block amadi Chanungda Nongna Hangliba UNACO Training Center amasu Changagre City Convention Center da UNACO gi Managing Director N Irabantana Thoram Mapu oiduna pangthokiba Mapung oiba Kumon Thoram Aduda Speaker TH Satyavratana Athoiba Mithung Oina Saruk Yaki Manipur Legislative Assembly gi Speaker Thoksom Satyavratana Athoiba Mithungi Warol Piraduna Hai Manipurda Leiriba Masing Yamlaba Miyamna UNACO Haibasi Khangdaba Leidre Maru Oina Discipline Leiba Organization Amani Haina Khangnabata Natana UNACO School College na Singbadagi Apaba Mahiroi Kaya Putoktuna Hiram Kudingmakta Mangjil Thana Chatli Haiba Khangnari Ihan Hanba Oina Mamangda Haurakpada Microfinance Khakda Leirambani Adubu Haujikti School College Institution Training Center Kaya Ama Linkhatlakli Manipurda Kuina
Chatba Tabak Irei Leite, Matam Karagi Mamanga, Yunakogi Matau Tamba, Microfinance Mayam Ama Toklami Adubu, Amata Mai Papagi Mami Ukide, Yunakogi di Masamareng, Panduktuna, Manipur Lanai Oina Tozaba Organization Singi Manunga, Sauna Mai Paktuna Miam da Tabak Ama Piri. Masimak laibak phaba amani miyam nasu matau tamjaningai oi hainasu phongdoki mahangna amuka hai miyambo mayol chumna achumba lambida puba ngamba Yunaco gi managing director Irabanta gumba lusingba ama darkar oi makha tarakpadasu mahangna tawba thabak thoram singda mai pakpa oiduna Mioi kayabu sintha piba ngamba achumba lambida lamjingba ngamba oibiyu haibaga loinana aphaba kunai ama ohenaba honabada asoba thodang lobiyu hainasu phongdoki Makha tarakpada PWG na yaifa paujel pirakli kumja lising ani kulumdoi me ahumdagi ngasi phawba kuki narco terrorist singna kanglei miyamda chathariba makhal kayagi landa marak asida chahi asigi oina pangthokadoriba ningol chakobana lakpa asida kanglei miyamda pungning leitaba ana ayek leitaba yaifaba oiminarasi haina kangleipa communist party PWG MC unification na miyamda yaifa paujel pirakli Lup asigi PRO singkai nganbana khuyek piduna thadorokpa cherol amana hai tongan na thokpa thodok ama oina tangna thokpa thodok singi marakta kangleipakta pangthokliba chahi asigi ningol chakoba thorom wahan thok khangna pangthok minasi machin manau oibagi minungsi chanabagi thorom asi mamal yamlaba atangba khudol piba romda hidanarabadi senthok leijadaba mabung mawpa kaya thorom asi pangthokpa ngamlaktaba su yai IDP singna nungaitaba wakal thadok piraga thorom asi pangthok minasi hairi Ningol Chakobagi Khudol Pibada Mapal Lamgi Polam Sing Pibiganu Haina Apal Kangleipakna Makatana Apil Torale Sokchil Laba Iramdam Asibu Nungsibiduna Lamdam Masida Puthok Chariba Polam Singna Ningol Chakobagi Khudol Oina Pibiyu Mapal Lamgi Polam Singna Khudol Pibiganu Loinana Karbar Tauriba Singna Tangai Fadana Polam Khara Natana Yariba Makai Mapal Lamgi Polam Sing Ningol Chakobagi Mingda Yonbiganu Haina Amai piba apun balup apal kangleipaki maikai degi phongdoragli apal gi working president konsam jitena kuyek piduna thadokpa chirol asina hai hiyangai gi nini panba ningol chakobana lakpa asida kudongchaba lauraga mapal lamdagi pusilakpa polam kayabu karbar tauriba singna discount tawduna hongna pigani haibagi mawongda social media singda advertisement Tauribasina Lamdam Asigi Sel Tungi Ka Hena Soksil Han Kibagi Lambi Ama Orakadori Aikogi Sauraba Senpam Punamak Sendong Masakara Laihora Lauhoraga Mapalamda Loina Sat Kedori Bani Maramaduna Soksil Lagliba Iramdam Asibu Nungsi Biduna Karbar Tauribasingna Tangai Fadana Polam Kara Kak Natana Yariba Makai Mapalamgi Polam Sing Ningol Chakobagi Kudol Pibagi Mingda Yonbiganu Social media da henjin na thagatuna miyambo aranba wakalon amada puhanbiganu hari isi isel mabung mopa puna magnasu mapalamgi potchai sing chakobada pibiganu khudol tobiganu hiyangai gi nini panba ningol chakobana lakpa asida kanglipak lamdam asigi ningol oibi palem singi singda chankhrabi pumnamak harau tayamna okchari loinana ningol oibi pumnamak lamdam asigi matik Leiraba mabung mopa singna atek anau uhai wahai sing athen potna singba oina pubiyu palem panthau mabung mopa oiba pumnamaknasu aikhoigi lamdam asigi iyong fi natki oiba polam singbu khudol oina machan mase singda khudol tambiyu panthau ingkholda phangba lei malei nga ensang napi hairang leirang khurumbu Khunda Minaraga Ningol Piba Anina Thamogi Minungsi Mapau Tamnaduna Chakobagi Athen Pot Puba Khudol Tamnaba Haibadu Ohenbiyu Hairakli